ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯟ-ꯊꯨꯝ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯈꯣꯏꯔꯦꯡ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ, ꯃꯤꯒꯤ ꯑꯩꯒꯤ ꯅꯥꯏꯗꯕ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒ ꯂꯣꯟꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯂꯩꯔꯕ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯒꯤ ꯃꯃꯧ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯖꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯃꯥꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯄꯣꯛꯆꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯅꯁꯨ ꯃꯆꯥꯅꯨꯄꯥ ꯄꯣꯏꯃꯥꯕꯒꯤ ꯃꯃꯧꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯏꯪ ꯇꯞꯄꯤ, ꯐꯖꯕ ꯂꯝꯆꯠ ꯑꯣꯏꯕꯤ ꯑꯃ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯆꯥ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯀꯣꯛ ꯅꯣꯜꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛꯇꯪꯕꯨ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯔꯨꯕꯗ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯗ ꯋꯥꯠꯇꯨꯅ ꯃꯍꯥꯛꯅ ꯃꯃꯧ ꯑꯣꯏꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯔꯕꯁꯨ ꯑꯗꯨ ꯃꯉꯥꯏ, ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯅ ꯆꯥꯡꯌꯦꯡ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯀꯔꯝꯕꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯗ ꯍꯪꯂꯝꯃꯤ, ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯈꯟꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯒ ꯋꯥꯍꯪ ꯍꯪꯂꯁꯤ꯫ ꯑꯔꯨ ꯑꯔꯨꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯕ ꯃꯇꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯋꯥꯍꯪ ꯌꯥꯝꯅ ꯈꯨꯝꯕ ꯍꯩꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯅꯃꯧ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯝꯅ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ꯫ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯉꯝꯈꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯃꯁꯥ ꯈꯪꯍꯟꯗꯕꯤꯗ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯑꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯄꯥꯝꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯅꯨꯕ ꯂꯥꯏꯅꯤꯡꯕ ꯑꯃꯃꯝ ꯁꯥꯗꯨꯅ ꯊꯥꯔꯁꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯅꯤꯔꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ? ꯊꯤꯅ ꯉꯥꯡꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯇꯁꯦꯡ ꯇꯁꯦꯡꯕꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯈꯣꯏꯔꯦꯡꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯪꯗꯨꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯁꯛ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯆꯥꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯈꯔ ꯑꯃꯅ ꯀꯔꯥꯏꯗꯒꯤ ꯍꯟꯅꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯏꯟꯊꯣꯛꯍꯜꯂꯛꯄ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯛꯄ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯃꯁꯤꯅꯤ, ꯇꯥꯕꯤꯌꯨꯗꯣ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯍꯥꯛꯇꯤ ꯊꯧꯖꯥꯜꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩꯖꯩ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯂꯩꯊꯣꯡ ꯑꯃꯅ ꯁꯤꯒꯗꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫
Maduda aina muni amagi manakta sattuna aigi isagi anabasi karamna phagadabagi hanglubada sana konungi rajkumari amana thongba chak charabadi sodana phagani hairaido aduna aigi ichanupa adugi thawai kanbiyu chak chakhum amatangdi thongbiyu aigi ichagi thawai kanbiyu asumna tawduna mantrising aduna yamna lairaba motai sungdainaraba misak amamam saduna Rajkumari sing aduda matang hairami adubu Rajkumari sing aduna nangi nachanupa karisu mama leitraba sikrabasu yaba amagidamak aina laktuna chak thongduna minai amagumna seba tawgadaba he nupa hanuba nangna hairibadubu ai asibu usitriba natra hai kana lei ahanna sibu khudak asida kaisum changda thammu asumna hekdamak Rajkumari sing aduna chairakhiba ngaktani asumna asum afaba pukchen chawba Rajkumari ama asum thirakpana danbukta kauba mantri aduna leibak amada thungnari hairiba leibak asidi asuki matik phajaba leiriba praja miyam pumnamak amaga nungsi chanana leiba leibak amasu oirami aduga hairiba leibak asigi ningthau asisu ningthau khoyenga changdamnabada chang tadraba miyok michan phajaba ningthau amani hairiba ningthau asigini haibada masang matau yamna phajarabi ing tapi thauja leirabi machanupi amasu leirami hairiba ningthau asigi machanupi asida ningthau khoyengna tharakpa mantri danbukna hairiba mantri aduna atai Rajkumari singda haikhiba adumak hairami masidagidi Rajkumari adunasu karisu singnaba leitana khudakta harauna yathoklami adumna yarakpada mantri ado yamna harauna mahakanano haibadu saktaklami amadi leibak adugi ningthau asida ningthau khoyengna nangi nachanupi ase mamo oinaba hainaba laklagani hairamnaga mantri dabuk adu konungda halaklami masigi matungni atopa mantri sing adusu mathang sana konung yauraklabada wafam pumnamak tamle maduda ningthau khoyengna adu oirabadi mantri dabukna hairiba Rajkumari adu oina aigi imau oiragani masida afaba numit ama yengduna haiba chatlasi asumna ningthau aduna hairakpada mayam pumnamak haraunarami masigi matung ningthau khoyengna manai masan mayamga loinana mantri dabukna hairiba Rajkumari aduna leiriba leibak asida laklami aduga ningthau aduga unarami machanupi Rajkumari adubuna mamo oizarage haiduna hairami masida ningthau adusu yamna harauna yaraklami asumna yanarabada haujikti luhongnaba matam lepnarami amadi luhongnabasu silami matamnadi asum haukhibana luhongba numitto yausillaklami maram asidagi ningthau khoyengna magi machanupa Rajkumar Chibandongbu puduna lakli bazai bingun khongduna yamna harauta yamna laklami adumna lakle tabada somdana ningthau khoyengi machanupa Rajkumar Chibandongga luhonggadaba Rajkumari adu langtaknabana loikhre masidagidi Rajkumari aduna magi manai nupi asida hairaklapoire taribra achanbi ngasi aiga punsi leipun semgadawriba Chibandong hairiba Rajkumar ase aina mamangda amukta phawa ukhidri aduna nahangna aswai pawbadang thoklaga lona yengluso ai masakto yamna khangningi adumna Rajkumari aduna hairakpa asida manai nubi aduna phagani sana ibema asumna hairaga parap thokhirami masidagidi manai nubi ado lona luhongbagi singlemna phamlaga leiriba Rajkumari Chibandongbu yengi adumna yengubadadi manai nubi asidi pambana ngawkhre Rajkumar Chibandong yengubada
ꯋꯥꯡ ꯆꯥꯎꯕ, ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕ, ꯃꯁꯛꯇ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯔꯝ ꯇꯧꯏ, ꯃꯁꯛ ꯐꯖꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯤꯔꯞ ꯀꯤꯔꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯥꯁꯣꯟꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯆꯤꯝꯕꯥꯟꯗꯣꯡ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯊꯤꯈ꯭ꯔꯦꯗ꯫ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯃꯨꯔꯤꯕ, ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯆꯤꯗꯨꯕꯨ ꯁꯨꯝ ꯁꯥꯡꯉꯤꯅꯦ꯫ ꯃꯆꯤ ꯌꯥꯝꯅ ꯁꯥꯡꯕ ꯑꯗꯨꯗ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯆꯤꯝꯕꯥꯟꯗꯣꯡ ꯀꯧꯔꯤꯕꯗꯣ꯫ ꯃꯃꯤꯠꯇꯨꯅ ꯃꯔꯣꯜ ꯑꯃ ꯆꯐꯨꯃꯨꯛ ꯂꯥꯎꯏ, ꯃꯌꯥꯗꯨꯅ ꯏꯆꯧ ꯆꯧꯔꯒ ꯏꯔꯟ ꯂꯜꯂꯤ, ꯃꯁꯝꯅ ꯃꯔꯣꯜ ꯑꯃ ꯊꯤꯈ꯭ꯔꯦ, ꯍꯦꯛ ꯌꯦꯡꯕꯗꯕꯨ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯂꯛꯄ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯆꯥꯟꯕꯤ, ꯅꯍꯥꯛ ꯑꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯝꯕꯥꯟꯗꯣꯡꯒ ꯂꯨꯍꯣꯡꯂꯣ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯥꯏꯅꯔꯣ꯫ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯏ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯒꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯛꯂꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯌꯥꯗꯦ, ꯅꯍꯥꯛ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯍꯣꯡꯒꯗꯕꯅꯤ꯫ ꯁꯦ, ꯀꯩꯅꯥꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯦꯠꯆꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯦꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯖꯣꯜ ꯑꯣꯟꯊꯣꯛꯅꯔꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯐꯤ ꯍꯥꯏꯒꯠꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯄꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯕꯨ ꯎꯔꯔꯦ꯫ ꯑꯗꯨꯝꯅ ꯎꯔꯨꯕꯗꯗꯤ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯩꯅꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯩꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ, "ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯊꯤꯈ꯭ꯔꯦꯗ ꯉꯁꯤꯗꯤ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯂꯥꯎꯕ ꯌꯥꯗꯕ ꯋꯥꯐꯝꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯗꯨꯅ ꯀꯩꯅꯥ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯄꯨꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯅꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯞꯄꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯔꯛꯇ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯜꯂꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯅꯥꯏ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯧꯅꯝ ꯍꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯅ ꯃꯥꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯟꯊꯗꯅ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯈꯣꯟ ꯊꯥꯔꯝꯃꯤ꯫ ꯑꯇꯩ ꯑꯃꯗꯤ ꯃꯥꯅ ꯇꯣꯡꯒꯗꯕ ꯈꯣꯡꯎꯞ ꯐꯥꯎꯕ ꯁꯦꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ
ꯃꯥꯅ ꯂꯧꯔꯨꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯍꯟꯕꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯌꯦꯡꯒꯦ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯅ ꯁꯦꯝꯕ ꯍꯩꯒꯗꯕ ꯑꯈꯟꯅꯕ ꯑꯇꯣꯞꯄ ꯁꯦꯝꯕ ꯌꯥꯗꯕ ꯁꯪꯒꯣꯝ ꯈꯦꯔ ꯃꯈꯜ ꯑꯃ ꯁꯦꯝꯃꯛꯎ ꯆꯥꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯩꯕ ꯈꯨꯊꯣꯡ ꯅꯠꯇꯦ, ꯃꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯅ ꯍꯩꯒꯗꯕ ꯈꯦꯔ ꯈꯨꯊꯣꯡꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯗꯨꯅ ꯈꯦꯔ ꯑꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯂꯤꯕ ꯈꯨꯊꯣꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯊꯣꯡꯂꯕꯁꯨ ꯍꯩꯒꯗꯕ ꯈꯦꯔ ꯈꯨꯊꯣꯡ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯦꯔ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ ꯈꯔ ꯆꯥꯕꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯎꯇ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ ꯌꯥꯝꯅ ꯁꯥꯎꯅ, ꯑꯁꯨꯛ ꯍꯥꯎꯇꯕ ꯈꯦꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯥꯔꯛꯇ꯭ꯔꯤ, ꯃꯁꯤꯗꯤ ꯍꯨꯏꯅ ꯐꯥꯎꯕ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯁꯣꯏꯗꯅ ꯈꯦꯔ ꯑꯗꯨ ꯊꯣꯡꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯈꯦꯔ ꯑꯗꯨ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯦꯔ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ ꯈꯔ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯔ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ, ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯅ ꯊꯣꯡꯕ ꯍꯩꯒꯗꯕ ꯈꯦꯔ ꯈꯨꯊꯣꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯩꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯤ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯒꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯃꯤꯅꯥꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯊꯧꯔꯥꯡꯂꯝꯕ ꯂꯧꯅꯝ ꯆꯥꯎꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯈꯣꯏꯌꯦꯡꯅ ꯀꯥ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯣꯔꯣꯛ ꯁꯪꯕꯥꯏ ꯁꯪꯕꯥꯏ ꯃꯩ ꯊꯥꯗꯨꯅ ꯃꯗꯨꯒꯤ ꯃꯩꯈꯨꯅ ꯍꯥꯍꯜꯂꯨ ꯑꯗꯨꯒ ꯁꯤꯍꯜꯂꯨ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯖꯒꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯣꯔꯣꯛ ꯁꯪꯕꯥꯏ ꯁꯪꯕꯥꯏ ꯃꯩ ꯊꯥꯗꯨꯅ ꯀꯥ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯣꯔꯣꯛ ꯃꯩꯈꯨꯗꯨꯅ ꯍꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯛ ꯀꯪꯈꯨ ꯀꯪꯈꯨ ꯈꯨꯗꯨꯅ ꯃꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯆꯤꯝꯕꯥꯟꯗꯣꯡꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫